ꯃꯅꯤꯄꯨꯔ ꯂꯥꯏꯐ ꯂꯥꯏꯐꯄꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯄꯣꯠꯁꯪꯕꯝ ꯅꯨꯃꯤꯠꯇꯥꯅ ꯏꯀꯥꯏ ꯈꯨꯝꯅꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤ ꯃꯅꯤꯄꯨꯔ ꯂꯥꯏꯐ ꯂꯥꯏꯐꯅ ꯄꯨꯖꯔꯛꯂꯤꯕ ꯑꯁꯤ ꯂꯝꯗꯝꯁꯤꯒꯤ ꯃꯤꯌꯥꯝꯅ ꯁꯛꯈꯪꯕꯤꯗꯅ ꯅꯥꯊꯩꯗꯨꯅ ꯊꯝꯕꯤꯔꯤꯕ ꯇꯥꯡꯂꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯃꯄꯥꯎꯅꯤ꯫ ꯁꯩꯁꯛꯄꯅꯤ, ꯁꯩꯔꯦꯡꯕꯅꯤ, ꯕꯥꯡꯁꯤꯁꯨ ꯈꯣꯡꯏ, ꯁꯦꯛꯁꯥꯐꯣꯟꯁꯨ ꯈꯣꯡꯏ, ꯃꯩꯇꯩ ꯄꯨꯡꯁꯨ ꯌꯩ, ꯇꯞꯂꯥꯁꯨ ꯊꯤꯜꯂꯤ꯫ ꯑꯉꯛꯄꯅ ꯊꯜꯂꯕ ꯃꯤꯁꯛꯅꯤ ꯑꯣꯖꯥ ꯇꯦꯛꯆꯝ ꯁꯨꯔꯆꯟꯗ꯭ꯔ꯫ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯑꯣꯖꯥ ꯇꯦꯛꯆꯝ ꯁꯨꯔꯆꯟꯗ꯭ꯔꯒꯤ ꯃꯄꯥꯎ꯫ ꯄꯥꯕꯨꯡ ꯉꯁꯤ ꯄꯥꯕꯨꯡꯒ ꯑꯍꯥꯟꯕ ꯎꯅꯖꯕꯒꯤ ꯇꯥꯟꯖꯥꯁꯤ ꯂꯧꯖꯔꯒ ꯄꯥꯕꯨꯡꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯂꯥꯛꯆꯅꯤꯡꯂꯤꯕꯗꯤ ꯄꯥꯕꯨꯡꯒꯤ ꯍꯧꯔꯛꯐꯝ ꯂꯩꯐꯝ ꯑꯍꯥꯟꯕꯗ ꯊꯝꯕꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯍꯣꯏ ꯍꯥꯏꯖꯒꯦ꯫ ꯑꯩꯍꯥꯛ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯀꯦꯟꯗ꯭ꯔꯒꯤ ꯏꯝꯐꯥꯜ ꯏꯁꯀꯤ ꯃꯅꯨꯡꯗ ꯂꯩꯕ ꯁꯒꯣꯜꯃꯥꯡ ꯍꯥꯏꯕ ꯈꯨꯡꯒꯪ ꯑꯁꯤꯗ ꯑꯩꯍꯥꯛꯀꯤ ꯄꯣꯛꯐꯝ ꯁꯥꯐꯝ ꯑꯣꯏꯖꯩ꯫ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯁꯪꯒꯤꯠꯇ ꯌꯥꯝ ꯄꯥꯝꯖꯅ ꯍꯧꯔꯛꯄ ꯑꯩꯕꯨ ꯄꯣꯛꯄ ꯑꯍꯜ ꯑꯁꯤ ꯂꯩꯄꯥꯛꯀꯤ ꯈꯔ ꯁꯛꯅꯥꯏꯕ ꯃꯩꯇꯩ ꯄꯨꯡꯉꯦꯕ ꯑꯃꯅꯤ꯫ ꯑꯗꯨꯒ ꯏꯃꯥꯅ ꯖꯒꯣꯏ ꯔꯥꯁꯅꯆꯤꯡꯕ ꯀꯌꯥꯗ ꯒꯣꯄꯤ ꯁꯥꯕ, ꯑꯗꯨ ꯃꯀꯣꯛ ꯆꯤꯡꯕꯤ, ꯃꯊꯪ ꯆꯠꯄꯤ ꯁꯨꯃꯥꯏꯅ ꯍꯧꯖꯔꯛꯄ ꯏꯃꯨꯡꯗ ꯑꯩ ꯄꯣꯛꯆꯔꯛꯄꯅꯤ꯫ ꯑꯗꯨꯗꯤ ꯄꯥꯕꯨꯡꯒꯤ ꯍꯧꯈꯤꯕꯗ ꯏꯃꯥ ꯕꯕꯥ ꯄꯥꯕꯨꯡꯁꯤꯁꯨ ꯑꯥꯔꯠꯀꯤ ꯂꯝꯗ ꯑꯗꯨꯝ ꯈꯣꯡ ꯇꯥꯔꯒ ꯂꯥꯛꯑꯦ ꯍꯥꯏꯅ ꯍꯥꯏꯕꯅꯤ ꯄꯥꯕꯨꯡꯅ ꯍꯥꯏꯔꯤꯁꯦꯀꯣ꯫ ꯌꯥꯝ ꯅꯨꯡꯉꯥꯏ ꯄꯥꯕꯨꯡ ꯑꯗꯣ ꯄꯥꯕꯨꯡꯁꯦ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯒꯤ ꯍꯧꯅ ꯄꯥꯕꯨꯡꯅ ꯑꯥꯔꯠꯁꯦ ꯌꯥꯝ ꯄꯥꯝꯅ ꯄꯥꯕꯨꯡꯅ ꯍꯧꯔꯛꯈꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯏꯃꯥ ꯕꯕꯥꯁꯨ ꯑꯥꯔꯠꯁꯤꯗ ꯈꯣꯡꯗꯥꯔꯛꯄ ꯑꯣꯏꯕꯅꯤꯅ ꯏꯃꯥ ꯕꯕꯥꯅ ꯁꯞꯄꯣꯔꯠ ꯇꯧꯔꯒ ꯂꯥꯛꯄꯤꯈꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯋꯥꯍꯩ ꯈꯔ ꯄꯥꯕꯨꯡꯅ ꯊꯝꯕꯤꯅꯕ꯫ ꯃꯌꯥꯝꯅꯁꯨ ꯍꯥꯏꯅꯩ ꯍꯤꯔꯤꯗꯤꯇꯤ ꯍꯥꯏꯕ ꯑꯃꯈꯛꯁꯤ ꯃꯁꯤ ꯆꯨꯝꯃꯦꯅ ꯑꯩ ꯂꯧꯖꯩ꯫ ꯃꯔꯝꯗꯤ ꯑꯩꯍꯥꯛꯁꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯏꯁꯩ ꯅꯣꯡꯃꯥꯏ ꯇꯧꯒꯦꯅ ꯈꯜꯂꯨꯗ꯭ꯔꯒꯁꯨ ꯑꯩꯒꯤ ꯏꯃꯨꯡꯁꯤꯗꯩꯗ ꯍꯧꯔꯛꯏꯕ ꯃꯌꯥꯝꯒꯤ ꯄꯨꯡ ꯇꯝꯐꯝ ꯑꯣꯏꯕ, ꯏꯁꯩ ꯇꯝꯐꯝ ꯑꯣꯏꯕ, ꯏꯁꯩ ꯍꯪꯐꯝ ꯑꯣꯏꯕ ꯑꯍꯟꯁꯦ ꯏꯁꯩꯁꯨ ꯌꯥꯝ ꯐꯖꯅ ꯈꯪꯕ ꯑꯗꯨꯒꯨꯝꯕ ꯑꯍꯟꯅꯤ꯫ ꯏꯃꯥ ꯑꯁꯤꯁꯨ ꯑꯗꯨꯝ ꯖꯒꯣꯏꯗ ꯀꯔꯤꯗ ꯂꯩꯕꯅꯤꯅ ꯑꯁꯨꯃꯥꯏꯅ ꯃꯈꯣꯏꯒꯤ ꯔꯤꯍꯥꯔꯁꯦꯜꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯁꯨꯝ ꯇꯧꯕꯁꯦ, ꯃꯁꯤꯒꯤ ꯒꯧꯔꯥ ꯁꯟꯖꯦꯟꯕ ꯑꯃ ꯁꯥꯟꯅꯕ ꯑꯣꯏꯔꯁꯨ ꯑꯃ ꯑꯣꯏꯔꯁꯨ ꯃꯗꯨꯒꯨꯝꯕꯩ ꯃꯌꯥꯝꯗꯨꯒꯤ ꯏꯅꯤꯟ ꯑꯃꯈꯛ ꯁꯨꯝ ꯐꯪꯕꯁꯦ ꯆꯍꯤ ꯁꯥꯡꯅ ꯐꯪꯉꯛꯄꯅꯤꯅ ꯃꯗꯨꯒꯤ ꯏꯗ ꯇꯣꯡꯗ ꯂꯨꯗ ꯇꯣꯡꯗ ꯆꯪꯈꯤꯕꯗꯨꯅ ꯁꯪꯒꯤꯠ ꯍꯥꯏꯕꯁꯦ ꯑꯩꯉꯣꯟꯗ ꯃꯗꯨꯒꯤ ꯏꯐꯨꯠ ꯑꯃ ꯑꯗꯨꯝ ꯑꯣꯏꯗꯨꯅ ꯂꯥꯛꯆꯈꯤ꯫ ꯁꯨꯝ ꯏꯃꯨꯡꯁꯤꯗ ꯑꯥꯔꯠꯁꯦ ꯌꯥꯎꯔꯛꯑꯕꯅꯤꯅ ꯄꯥꯕꯨꯡꯒꯤ ꯄꯨꯛꯅꯤꯡꯗ ꯋꯥꯈꯜꯗꯁꯨ ꯐꯥꯎꯔꯛꯑꯒ ꯂꯥꯛꯈꯤ ꯍꯥꯏꯕꯅꯤ ꯄꯥꯕꯨꯡꯅ ꯍꯥꯏꯕꯤꯔꯤꯁꯦꯀꯣ꯫ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯄꯥꯕꯨꯡ꯫ ꯑꯗꯨꯒ ꯃꯊꯪꯗ ꯄꯥꯕꯨꯡꯗ ꯂꯥꯛꯆꯅꯤꯡꯉꯤꯕꯁꯤꯅ ꯄꯥꯕꯨꯡꯁꯦ ꯁꯩꯁꯛꯄ ꯑꯃ ꯑꯣꯏꯅ ꯂꯥꯛꯑꯦ ꯍꯥꯏꯀꯣ꯫ ꯁꯩꯁꯛꯄ ꯑꯃ ꯑꯣꯏꯅ ꯏꯁꯩ ꯁꯛꯂꯛꯄꯁꯤꯗ ꯄꯥꯕꯨꯡꯁꯦ ꯀꯔꯝꯕ ꯃꯇꯝꯗꯒꯤ, ꯄꯥꯕꯨꯡꯒꯤ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯒꯤ ꯅꯠꯇ꯭ꯔꯒꯅ ꯄꯥꯕꯨꯡꯅ ꯀꯗꯥꯏ ꯋꯥꯏꯗꯒꯤ ꯏꯁꯩꯁꯦ ꯄꯥꯝꯃꯒ ꯅꯠꯇ꯭ꯔꯒ ꯀꯅꯥꯒꯨꯝꯕꯅ ꯏꯁꯩꯒꯤ ꯂꯝꯗ ꯄꯥꯕꯨꯡꯁꯤꯗ ꯏꯁꯩ ꯁꯛꯅꯤꯡꯕꯒꯤ ꯏꯊꯤꯜꯁꯦ ꯄꯤꯕꯤꯔꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯈꯔ ꯊꯝꯕꯤꯌꯨ ꯄꯥꯕꯨꯡ꯫ ꯍꯣꯏ, ꯑꯩ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯑꯩꯒꯤ ꯑꯍꯜ ꯂꯃꯟꯅ ꯑꯩ ꯍꯥꯔꯃꯣꯅꯤꯌꯝ ꯑꯗꯨꯒ ꯂꯩꯔꯝꯕꯗꯒꯤ ꯇꯕ꯭ꯂꯥ ꯂꯩꯁꯟꯕꯤꯔꯛꯄꯒ ꯃꯣꯏꯅ ꯗꯤꯜꯂꯤ ꯆꯠꯂꯁꯨ ꯒꯨꯋꯥꯍꯥꯇꯤ ꯆꯠꯂꯁꯨ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯆꯥꯕꯗ ꯑꯇꯩ ꯑꯝꯇ ꯂꯩꯔꯛꯇ꯭ꯔꯁꯨ ꯏꯟꯁꯇ꯭ꯔꯨꯃꯦꯟꯁꯤ ꯌꯥꯝ ꯂꯩꯈꯠꯂꯛꯏ ꯑꯩ ꯑꯍꯟꯁꯤꯡꯁꯤꯅ꯫ ꯃꯁꯤ ꯂꯩꯔꯕꯅꯤꯅ ꯑꯩꯈꯣꯏꯅ ꯁꯨꯝ ꯊꯤꯟꯗꯅ ꯁꯥꯟꯅꯖꯕ ꯑꯗꯨꯃꯥꯏꯅ ꯄ꯭ꯔꯥꯛꯇꯤꯁꯁꯦ ꯑꯗꯨꯅ ꯑꯣꯏꯔꯛꯑꯦ꯫ ꯑꯗꯨꯗꯒꯤ ꯃꯈꯥ ꯇꯥꯕꯗꯗꯤ ꯑꯩꯈꯣꯏꯅ ꯑꯣꯖꯥ ꯂꯩꯈꯤꯗ꯭ꯔꯦ꯫ ꯀꯣꯟꯁꯜ ꯂꯩꯀꯥꯏꯒꯤ ꯑꯣꯖꯥ ꯁꯣꯌꯥꯝꯒꯤ ꯑꯣꯖꯥ ꯑꯃꯦꯔꯤꯀꯥꯗ ꯑꯩ ꯇꯕ꯭ꯂꯥ ꯇꯝꯖꯔꯛꯑꯦ꯫ ꯑꯗꯨꯒ ꯑꯩꯒꯤ ꯕꯦꯟꯗꯤ ꯁꯒꯣꯜꯃꯥꯡꯗ ꯍꯧꯕ ꯑꯥꯔ ꯀꯦ ꯁꯅꯥꯇꯣꯝꯕ ꯍꯥꯏꯕꯁꯤꯅ ꯑꯩꯒꯤ ꯑꯥꯔꯇꯤ ꯒꯨꯔꯨꯅꯤ꯫ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯕꯗꯤ ꯑꯩꯅ ꯂꯥꯡꯒꯣꯜꯖꯝꯒꯤ ꯑꯣꯖꯥ ꯀꯤꯔꯥꯅꯤ ꯊꯧꯕꯥꯡꯒꯣꯡ, ꯑꯗꯨꯒ ꯕꯥꯃꯣꯟ ꯂꯩꯀꯥꯏꯒꯤ ꯑꯣꯖꯥ ꯃꯣꯙꯨ, ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯣꯡꯄꯥꯟꯒꯤ ꯑꯣꯖꯥ ꯁ꯭ꯀꯨꯜ, ꯇꯈꯦꯜ ꯂꯩꯀꯥꯏ ꯑꯣꯖꯥ ꯑꯉꯥꯍꯟ, ꯃꯈꯣꯏꯁꯤꯅ ꯑꯩꯒꯤ ꯁꯤꯒꯨꯝꯕ ꯄꯤꯛꯏꯉꯩꯗꯒꯤ ꯍꯧꯅ ꯑꯩꯅ ꯕꯦꯟ ꯄꯥꯔꯇꯤꯗ ꯀꯔꯤꯗ ꯇꯥꯟ ꯊꯥꯕ ꯌꯥꯎꯔꯛꯄ ꯀꯩꯗꯧꯕ ꯑꯃꯁꯤꯗꯒꯤ ꯅꯨꯡꯁꯤꯕꯤꯗꯅ ꯃꯣꯏꯅ ꯑꯁꯥꯝꯅꯆꯤꯡꯕ ꯄꯨꯕꯤꯗꯅ ꯑꯩꯁꯦ ꯗ꯭ꯔꯝꯃꯔ ꯑꯣꯏꯅ ꯍꯧꯔꯛꯇꯨꯅ ꯑꯩꯁꯦ ꯗꯥꯟꯁ ꯇꯧꯗꯅ ꯑꯗꯨꯗꯒꯤ ꯂꯩꯄꯥꯛꯇ ꯈꯤꯟꯕ ꯊꯥꯡꯕ ꯉꯝꯖꯗ꯭ꯔꯤꯉꯩꯗ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯏꯁꯇꯦꯟꯗ ꯈꯤꯜꯂꯒ ꯌꯩꯔꯦ꯫ ꯑꯗꯒꯤꯗꯤ ꯄꯦꯇꯤ ꯊꯥꯡꯉꯒ ꯌꯩꯗꯅ ꯑꯩ ꯑꯁꯥꯝꯒꯤ ꯃꯐꯝ ꯀꯌꯥ ꯍꯣꯖꯥꯏ ꯅꯨꯡꯖꯥꯏ ꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯑꯩꯈꯣꯏꯒꯤ ꯀꯥꯔꯕꯤ ꯗꯤꯁꯇ꯭ꯔꯤꯛ ꯁꯤꯗꯩꯗ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯁꯦ ꯑꯩ ꯌꯥꯝ ꯇꯣꯏꯅ ꯑꯣꯖꯥꯁꯤꯡꯅ ꯄꯨꯕꯤꯗꯅ ꯑꯩ ꯍꯧꯖꯔꯛꯑꯕꯅꯤ꯫ ꯄꯥꯕꯨꯡ ꯇꯞꯂꯥꯁꯨ ꯊꯤꯜꯂꯦꯅ ꯇꯥꯛꯄꯤꯔꯛꯑꯦ꯫ ꯑꯗꯨꯅ ꯄꯥꯕꯨꯡꯗꯒꯤ ꯄꯥꯕꯨꯡꯅ ꯊꯤꯟꯕ ꯇꯞꯂꯥꯗꯨ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯌꯦꯡꯕꯤꯔꯤꯕ ꯚꯤꯌꯨꯋꯔꯁꯤꯡꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯕꯒꯤ ꯇꯥꯟꯖꯥꯗꯨ ꯂꯧꯖꯔꯤ꯫
पाबुंगी ओइना हाबदी इसै सकपा ओइना हौरए को अद हौरकपसिदा पाबुंगी ओइना लनाय इसैगुम्बा पाबुंगी सकपीखिबदी लैगिब्रा होय आई इसै जे अयामना आई ओजासिंगी मतौ तमजरमबा मतुंगा आईना प्रकृति जी बु उजरगा अखोइना नुंदांग थाबल फरसु तुम्बा यादबा थाबलगी मंगान दुदा ngawjaba adumaina प्रकृति सिना आईगी इफुट अमा ओइरगा मसीगी इफुट से अइंगोन संगकना मदुगी इफुट सीगी मौसा कौबी खुसेम से येंगा सुम नुंसिरकपदा मसीदगी अइंगोन इथिल अमा फरकना आइना मयक से सुम सुम इबा आई तमजरे ओ सैरेंग बोइना सु लाएबा पाउंग से को याम नुंगाई पाउंग हाइदी पाउंग दा याउरिबा काला से इसैसु सकपीरकपा ओइना हाइदी ngасai ओजा गुरु मयाम दुदगी ओजा सिंगदुनसु नुंसिबिदना इसैगी लमदसु लाए पाउंग मतांग असिदा पाबुंगना इसै ओइनसु सकपीगिबा अमदी पाबुंगनसु इसै मयकसी इबिखिबा हाइदी पाबुंगना पुन्ना होनाजगिबा इसै अमतंग मयामगी मफमदा खुदोल तमजै ngasigi thabal tanik pathabal thabal sina lang tuk na hale aibu thabal sina lang tuk na hale puning ngasigi thabal Hajagi mangalda nungin asanari Thabalgi mangalda ngaujibani aishu Hajagi mangalda nungin asanari Thabalgi mangalda ngaujibani aishu Pamujeni nangansi numonjeni pumingsi Pamujeni nangansi numonjeni pumingsi ngasigi thabal Thabal manganing duna thaj magami chan je tum lage khanna na thoi jai ke kulot pi matogum Thabal manganing duna thaj magami chan rui tum lage khanna na thoi jai ke kulot pi matogum Haujilakpa nangana aibu wahambiragli Haujilakpa nangana aibu wahambiragli tum lagira nangu yingleroidra thabal tum lagira nangu yingle
ꯐꯪꯂꯔꯣꯏꯗ꯭ꯔꯥ ꯊꯥꯕꯜ ꯃꯤꯆꯥꯟꯅꯔꯣꯏꯕꯨ ꯃꯤꯆꯥꯟꯅꯔꯣꯏꯕꯨ ꯉꯁꯤꯒꯤ ꯊꯥꯕꯜ ꯑꯩꯗꯤ ꯀꯣꯏꯅ ꯆꯠꯄꯅꯤ ꯆꯤꯡꯂꯣꯜ ꯀꯌꯥ ꯂꯥꯟꯈꯤꯅꯤ ꯂꯥꯞꯅ ꯊꯥꯞꯅ ꯇꯥꯝꯈꯤꯅꯤ ꯅꯣꯡꯆꯨꯞ ꯆꯤꯡꯌꯥ ꯄꯥꯡꯈꯤꯅꯤ ꯑꯩꯗꯤ ꯀꯣꯏꯅ ꯆꯠꯄꯅꯤ ꯆꯤꯡꯂꯣꯜ ꯀꯌꯥ ꯂꯥꯟꯈꯤꯅꯤ ꯂꯥꯞꯅ ꯊꯥꯞꯅ ꯇꯥꯝꯈꯤꯅꯤ ꯅꯣꯡꯆꯨꯞ ꯆꯤꯡꯌꯥ ꯄꯥꯡꯈꯤꯅꯤ ꯇꯨꯝꯂꯤꯕꯔꯥ ꯅꯪꯕꯨ ꯀꯞꯂꯤꯕꯔꯥ ꯅꯪꯕꯨ tumlibara nangbu kaplibara nangbu misana huruibu misana huruibu misana huruibu misana huruibu ngasigi thabal tanik pathabal Thabalashina lang tug na halaibu Thabalashina lang tug na halaibu Ngasigi thabal Ngasigi thabal Ngasigi thabal ꯑꯗꯩ ꯄꯥꯕꯨꯡꯅ ꯃꯍꯧꯁꯥ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯒꯤ ꯐꯖꯕꯁꯦ ꯎꯔꯨꯕꯗ ꯍꯥꯏꯗꯤ ꯁꯩꯔꯦꯡꯕ ꯑꯃ ꯑꯣꯏꯅꯁꯨ ꯂꯥꯛꯑꯦ ꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯄꯥꯕꯨꯡ ꯑꯗꯣ ꯄꯥꯕꯨꯡ ꯃꯈꯥ ꯆꯠꯊꯖꯔꯛꯄꯁꯤꯗꯀꯣ ꯄꯥꯕꯨꯡꯁꯦ ꯕꯥꯡꯁꯤꯁꯨ ꯈꯣꯡꯉꯦ ꯍꯥꯏ ꯁꯤꯅ ꯀꯔꯝꯅ ꯀꯃꯥꯏꯅ ꯈꯣꯡꯉꯛꯈꯤꯕꯅꯣ ꯄꯥꯕꯨꯡ ꯕꯥꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯕꯦꯟꯒꯤꯗ ꯀ꯭ꯂꯥꯔꯅꯦꯠ ꯍꯥꯏꯕꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯄꯣꯠ ꯑꯃꯅꯤ ꯈꯣꯡꯕꯒꯤ ꯃꯔꯝꯁꯤꯗ ꯑꯗꯨꯒ ꯕꯥꯁꯤꯒꯤ ꯀꯦꯗꯤ ꯃꯥꯟꯅꯗ꯭ꯔꯒꯁꯨ ꯈꯣꯡꯕꯒꯤ ꯀꯩꯅꯣꯁꯤꯗ ꯃꯔꯤ ꯂꯩꯅꯕ ꯄꯣꯠꯅꯤꯅ ꯕꯥꯁꯤꯁꯦ ꯑꯩꯅ ꯑꯗꯨꯝ ꯇ꯭ꯔꯥꯏ ꯇꯧꯖꯔꯒ ꯕꯥꯁꯤ ꯈꯣꯡꯕ ꯑꯃ ꯍꯥꯏꯕꯁꯦ ꯑꯩꯅ ꯈꯣꯡꯖꯔꯛꯄꯗꯒꯤ ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯄꯥꯛꯅ ꯃꯁꯛ ꯈꯪꯕꯤꯔꯕ ꯁꯣꯔꯣꯛꯈꯕꯝ ꯅꯅꯥꯎ ꯍꯥꯏꯗꯅ ꯅꯅꯥꯎ ꯁꯒꯣꯜꯃꯥꯡꯁꯦ ꯑꯩꯅ ꯇꯝꯕꯤꯔꯛꯄ ꯑꯃ ꯑꯣꯏꯅ ꯃꯥ ꯉꯁꯤꯗꯤ ꯃꯤꯌꯥꯝꯅ ꯃꯁꯛ ꯈꯪꯕꯤꯗꯅ ꯃꯥ ꯃ꯭ꯌꯨꯖꯤꯛ ꯗꯥꯏꯔꯦꯛꯇꯔ ꯑꯣꯏꯔꯛꯏꯕꯁꯦ ꯑꯩꯅ ꯍꯣꯠꯅꯖꯔꯛꯄ ꯑꯗꯨꯒꯨꯝꯕ ꯑꯩꯉꯣꯟꯗ ꯆꯨꯈꯤꯕ ꯃꯌꯥꯝꯗꯣ ꯃꯉꯣꯟꯗ ꯑꯃꯨꯛ ꯑꯩꯅ ꯑꯣꯊꯣꯛꯆꯕꯅꯤ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯁꯛꯈꯪꯕꯤꯔꯤꯕ ꯅꯅꯥꯎ ꯁꯒꯣꯜꯃꯥꯡꯁꯦ ꯄꯥꯕꯨꯡꯅ ꯍꯥꯏꯗꯤ ꯄꯥꯕꯨꯡꯅ ꯄꯤꯛꯂꯤꯀꯥꯟꯗꯒꯤ ꯇꯥꯛꯄꯤꯔꯛꯄ ꯄꯥꯕꯨꯡꯒꯤ ꯑꯗꯨꯒꯨꯝꯂꯕ ꯍꯥꯏꯗꯤ ꯁꯥꯇ꯭ꯔꯅꯦꯅ ꯄꯥꯕꯨꯡꯅꯁꯨ ꯍꯥꯏꯕꯤꯔꯦꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯄꯥꯕꯨꯡꯒꯤꯗꯪ ꯍꯩꯁꯤꯡꯕꯗꯨꯗ ꯄꯥꯕꯨꯡꯒꯤ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯍꯥꯏꯗꯤ ꯃꯌꯥꯝꯒ ꯃꯥꯟꯅꯗꯕ ꯄꯥꯕꯨꯡꯗ ꯂꯩꯔꯤꯕ ꯇꯦꯂꯦꯟꯁꯦ ꯑꯉꯛꯄꯅꯤ ꯍꯥꯏꯕꯗꯤ ꯄꯥꯕꯨꯡ ꯏꯁꯩ ꯁꯛꯄ ꯑꯣꯏꯅ ꯍꯧꯔꯛꯑꯦ ꯑꯗꯨꯗꯒꯤ ꯕꯥꯡꯁꯤ ꯈꯣꯡꯉꯦ ꯑꯗꯩꯗꯤ ꯁꯩꯔꯦꯡꯕ ꯑꯃ ꯑꯣꯏꯅꯁꯨ ꯂꯥꯛꯑꯦ ꯑꯗꯣ ꯁꯤꯒꯤ ꯃꯇꯝꯁꯤꯗ ꯑꯃꯨꯛ ꯄꯥꯕꯨꯡꯅ ꯍꯥꯏꯗꯤ ꯃꯤꯅꯨꯡꯁꯤꯒ ꯂꯣꯏꯅꯅ ꯍꯥꯏꯗꯤ ꯄꯥꯕꯨꯡꯒꯤ ꯁꯥꯇ꯭ꯔ ꯑꯃ ꯁꯦꯝꯕꯤꯗꯨꯅ ꯉꯁꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯏꯔꯝꯗꯝꯁꯤꯗ ꯅꯅꯥꯎ ꯁꯒꯣꯜꯃꯥꯡ ꯍꯥꯏꯅꯁꯨ ꯈꯪꯅꯔꯦꯀꯣ ꯄꯥꯕꯨꯡꯁꯤꯒꯤ ꯄꯥꯕꯨꯡꯒꯤ ꯇꯥꯛꯄꯤꯔꯛꯄꯅꯤ ꯍꯥꯏꯕꯁꯤꯃꯁꯨ ꯇꯥꯕꯗ ꯄꯥꯕꯨꯡ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯄꯥꯕꯨꯡꯁꯤ ꯕꯥꯁꯤꯁꯨ ꯅꯤꯡꯊꯤꯖꯅ ꯈꯣꯡꯉꯦ ꯍꯥꯏ ꯑꯩꯅ ꯑꯩꯈꯣꯏꯗꯤ ꯇꯥꯖꯔꯦ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯌꯦꯡꯕꯤꯔꯤꯕ ꯚꯤꯌꯨꯔꯁꯤꯡꯒꯤ ꯃꯐꯝꯗ ꯄꯥꯕꯨꯡꯅ ꯅꯨꯡꯁꯤꯅ ꯈꯣꯡꯕ ꯕꯥꯁꯤꯒꯤ ꯈꯣꯟꯖꯦꯜ ꯑꯃꯇꯪ ꯇꯥꯍꯟꯖꯒꯦ
ꯑꯗꯣ ꯄꯥꯕꯨꯡ ꯃꯈꯥ ꯆꯠꯊꯖꯔꯛꯄ ꯑꯣꯏꯅ ꯄꯥꯕꯨꯡꯁꯦ ꯍꯥꯏꯗꯤ ꯏꯔꯝꯗꯝꯁꯤꯗꯗꯤ ꯄꯥꯕꯨꯡꯁꯦ ꯍꯥꯏꯗꯤ ꯃꯌꯥꯝꯗꯒꯤ ꯇꯣꯉꯥꯟꯕ ꯃꯒꯨꯟ ꯂꯩꯕ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯃ ꯑꯣꯏꯔꯝꯃꯦ ꯍꯥꯏꯗꯤ ꯄꯥꯕꯨꯡꯒ ꯋꯥꯔꯤ ꯁꯥꯟꯅꯖꯕ ꯃꯇꯝꯁꯤꯗ ꯄꯥꯕꯨꯡꯁꯤꯗ ꯂꯩꯔꯝꯃꯤꯕ ꯀꯂꯥꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯉꯛꯄ ꯑꯣꯏꯔꯦ ꯄꯥꯕꯨꯡꯅ ꯉꯁꯥꯏ ꯃꯃꯥꯡꯗ ꯍꯥꯏꯗꯤ ꯏꯁꯩꯒꯤ ꯃꯇꯥꯡ ꯂꯥꯛꯄ ꯀꯥꯟꯗꯁꯨ ꯄꯥꯕꯨꯡꯁꯦ ꯇꯞꯂꯥ ꯊꯤꯜꯂꯦ ꯍꯥꯏꯅꯁꯨ ꯍꯥꯏꯕꯤꯈ꯭ꯔꯦꯀꯣ ꯑꯗꯨꯕꯨ ꯄꯥꯕꯨꯡꯒꯤ ꯄꯨꯟꯁꯤꯒꯤ ꯖꯔꯅꯤꯁꯤꯗ ꯄꯥꯕꯨꯡꯅ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯁꯤꯗ ꯍꯥꯏꯗꯤ ꯄꯥꯕꯨꯡꯗ ꯂꯩꯔꯝꯃꯤꯕ ꯇꯦꯂꯦꯟꯁꯤꯡ ꯑꯁꯤ ꯍꯥꯏꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯩꯔꯝꯂꯒ ꯄꯥꯕꯨꯡꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯍꯥꯏꯗꯤ ꯃꯌꯥꯝꯁꯤꯅ ꯈꯪꯕꯤꯗꯅ ꯂꯩꯔꯝꯂꯤꯁꯦ ꯀꯃꯥꯏꯅ ꯂꯩꯈꯤꯕꯅꯣ ꯄꯥꯕꯨꯡꯁꯤꯅ ꯍꯥꯏꯗꯤ ꯐꯦꯃꯤꯂꯤꯗ ꯍꯥꯏꯗꯤ ꯑꯋꯥꯕꯁꯤꯡ ꯂꯥꯛꯈꯤꯕ꯭ꯔꯥ ꯁꯦꯟ ꯊꯨꯝꯒꯤ ꯐꯤꯕꯝꯗ ꯅꯠꯇ꯭ꯔꯒ ꯄꯨꯊꯣꯛꯄꯒꯤ ꯇꯥꯟꯖꯥꯁꯤ ꯂꯩꯈꯤꯗꯕ꯭ꯔꯥ ꯄꯥꯕꯨꯡ? ꯍꯣꯏ ꯑꯩꯒꯤ ꯃꯇꯝ ꯑꯩꯅ ꯍꯧꯖꯔꯛꯄ ꯑꯩꯒꯤ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯄꯨꯟꯁꯤꯗꯗꯤ ꯑꯩ ꯏꯃꯨꯡꯁꯤꯗ ꯑꯩ ꯏꯆꯤꯟ ꯏꯅꯥꯎ ꯍꯧꯕꯁꯤꯗ ꯑꯩꯈꯣꯏ ꯅꯨꯄꯤ 6 ꯅꯨꯄꯥ 3ꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯅꯨꯄꯥꯗ ꯑꯍꯜ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤꯁꯤꯗ ꯌꯥꯝ ꯋꯥꯕ ꯑꯍꯟꯅꯁꯨ ꯄꯨꯡ ꯏꯁꯩ ꯇꯧꯕ ꯑꯃ ꯑꯩꯈꯣꯏꯅ ꯍꯩꯔꯛꯄꯅꯤꯅ ꯊꯕꯛ ꯏꯪꯈꯥꯡꯁꯦ ꯑꯩꯅ ꯑꯌꯥꯝꯕ ꯂꯧꯁꯤꯡ ꯂꯋꯥꯏ ꯃꯆꯥꯅꯤꯅ ꯑꯩꯈꯣꯏꯗꯤ ꯔꯨꯔꯦꯜꯗ ꯂꯩꯕꯅꯤꯅ ꯂꯧ ꯌꯥꯎꯗꯅ ꯍꯤꯡꯕ ꯌꯥꯗꯕꯅꯤ나 ꯂꯧꯕ ꯁꯤꯡ ꯌꯥꯟꯕꯁꯨ ꯑꯗꯨꯝ ꯇꯧꯕ ꯂꯥꯏꯔꯤꯛꯁꯨ ꯑꯗꯨꯝ ꯇꯝꯕ ꯏꯁꯩ ꯅꯣꯡꯃꯥꯏꯁꯤꯁꯨ ꯄꯥꯝꯖꯕꯅꯤꯅ ꯑꯩꯅ ꯃꯗꯨ ꯊꯥꯗꯣꯛꯄ ꯉꯝꯗꯕ ꯑꯗꯨꯒ ꯃꯌꯥꯝ ꯃꯔꯛꯇ ꯀꯣꯏꯅ ꯇꯤꯟꯅꯕꯁꯨ ꯉꯝꯖꯗꯕ ꯑꯗꯨꯒ ꯑꯩꯒꯤ ꯇꯨꯝꯕꯗ ꯆꯥꯕꯗ ꯆꯠꯄꯗ ꯀꯣꯏꯕꯗ ꯀꯔꯤꯒꯨꯝꯕꯗ ꯑꯍꯥꯡꯕꯗ ꯅꯠꯇ꯭ꯔꯒꯅ ꯍꯣꯏ ꯏꯁꯥꯁꯤꯗ ꯑꯗꯨꯝ ꯀꯔꯤꯒꯨꯝꯕ ꯑꯃ ꯎꯆꯦꯛ ꯑꯃ ꯃꯊꯟꯇ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯗ ꯄꯥꯏꯈ꯭ꯔꯒꯁꯨ ꯃꯄꯥꯡ ꯀꯥꯏꯅꯔꯕꯅꯤꯅ ꯀꯥꯏ ꯈꯜꯂꯒ ꯑꯗꯨꯝꯗ ꯍꯦꯛꯇ ꯋꯥꯈꯜꯁꯤ ꯑꯗꯣꯝꯗ ꯇꯧꯔꯒ ꯏꯁꯩ ꯅꯣꯡꯃꯥꯏꯒꯤ ꯋꯥꯈꯜ ꯑꯃꯗ ꯍꯦꯛꯇ ꯁꯨꯔ ꯍꯦꯛꯇ ꯄꯥꯅꯤꯡꯕꯒꯨꯝꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯁꯤ ꯐꯥꯎꯔꯛꯑꯦ ꯍꯥꯏꯔꯒ ꯑꯩꯒꯤ ꯍꯧꯖꯤꯛ ꯂꯩꯖꯔꯤꯕ ꯑꯩꯍꯥꯛꯅ ꯇꯧꯖꯔꯤꯕ ꯀꯂꯥꯁꯦ ꯑꯩ ꯄꯥꯛ ꯁꯟꯅ ꯀꯔꯤꯒꯨꯝꯕꯗ ꯉꯝꯖꯗꯦ ꯄꯣꯄꯨꯂꯦꯁꯟꯁꯨ ꯑꯩꯈꯣꯏꯔꯣꯝꯗꯗꯤ ꯈꯤꯇꯪ ꯆꯠꯂꯒ ꯁꯗꯔ ꯍꯤꯜꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯄꯣꯄꯨꯂꯦꯁꯟꯁꯨ ꯁꯥꯏꯖꯁꯦ ꯈꯤꯇꯪ ꯄꯤꯛꯄ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏꯅ ꯄꯥꯛ ꯁꯟꯅ ꯃꯤꯌꯥꯝ ꯇꯤꯟꯅꯕꯁꯨ ꯐꯪꯖꯗꯕ ꯑꯗꯨꯕꯨ ꯑꯩ ꯏꯊꯟꯗꯒꯤ ꯁꯪꯒीतꯇ ꯉꯥꯎꯖꯕ ꯄꯣꯠ ꯑꯃꯈꯛꯇ ꯍꯤꯡꯖꯕ ꯑꯃꯈꯛ ꯑꯣꯏꯅ ꯑꯗꯨꯝ ꯂꯦꯟꯖꯩ ꯍꯣꯏ ꯄꯥꯕꯨꯡꯅ ꯇꯥꯛꯄꯤꯔꯤꯁꯦ ꯍꯥꯏꯗꯤ ꯁꯍꯔꯗꯒꯤ ꯈꯤꯇꯪ ꯇꯥꯝꯅ ꯂꯩꯕ ꯃꯐꯝꯗ ꯄꯥꯕꯨꯡꯁꯦ ꯄꯣꯛꯂꯨꯕꯅ ꯑꯗꯩꯗꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯍꯥꯏꯗꯤ ꯂꯧꯁꯤꯡ ꯍꯣꯠꯅꯔꯛꯄ ꯈꯣꯠꯄ ꯃꯌꯥꯝ ꯑꯃ ꯄꯥꯕꯨꯡꯅꯁꯨ ꯈꯤꯇꯪ ꯊꯝꯕꯤꯔꯦꯀꯣ ꯑꯗꯨ ꯁꯤꯗꯩꯁꯤꯗ ꯄꯥꯕꯨꯡꯒꯤ ꯈꯨꯗꯣꯡꯆꯥꯗꯕꯗꯣ ꯂꯩꯈꯤꯗꯕꯅꯦꯅ ꯐꯣꯡꯗꯣꯛꯄꯤꯔꯦꯀꯣ ꯑꯗꯣ ꯄꯥꯕꯨꯡ ꯌꯥꯝ ꯅꯨꯡꯉꯥꯏ ꯋꯥꯔꯤꯁꯨ ꯁꯨꯝ ꯁꯥꯟꯅꯔꯛꯑꯦ ꯑꯗꯨ ꯃꯔꯛꯁꯤꯗ ꯑꯃꯨꯛ ꯄꯥꯕꯨꯡꯗ ꯂꯥꯛꯆꯅꯤꯡꯂꯤꯕꯗꯤ ꯄꯥꯕꯨꯡꯁꯦ ꯁꯤꯛꯁꯥꯐꯣꯟꯁꯨ ꯈꯣꯡꯉꯦ ꯍꯥꯏꯅ ꯍꯥꯏ ꯄꯥꯕꯨꯡ ꯁꯤꯅ ꯀꯔꯝꯅ ꯑꯃꯨꯛ ꯀꯃꯥꯏꯅ ꯂꯥꯛꯈꯤꯕꯅꯣ ꯄꯥꯕꯨꯡ ꯑꯗꯨ ꯃꯇꯦꯛ ꯑꯃꯇꯪꯒ ꯍꯥꯏꯕꯤꯌꯨ ꯍꯣꯏ ꯑꯩꯈꯣꯏ ꯕꯦꯟ ꯍꯥꯏꯕꯁꯤꯗ ꯁꯤꯁꯥꯄꯣꯟ ꯑꯁꯤꯗꯤ ꯈꯤꯇꯪ ꯅꯧꯅ ꯊꯣꯛꯂꯛꯄ ꯖꯟꯇ꯭ꯔ ꯑꯃ ꯑꯣꯏꯅ ꯇꯧꯏ ꯑꯗꯣ ꯃꯇꯝꯒꯤ ꯌꯥꯋꯣꯟꯁꯤꯗ ꯉꯁꯥꯏꯒꯤ ꯏꯟꯁꯇ꯭ꯔꯨꯃꯦꯟꯁꯤꯗ ꯁꯤꯁꯥꯄꯣꯟ ꯍꯥꯏꯅ ꯂꯥꯛꯄ ꯃꯇꯝꯁꯦ ꯃꯁꯤ ꯑꯩꯈꯣꯏꯗꯤ ꯀ꯭ꯂꯥꯔꯅꯦꯠꯇ ꯍꯧꯔꯛꯑꯒ ꯀ꯭ꯂꯥꯔꯅꯦꯠꯁꯤꯒꯤ ꯄꯣꯠꯁꯤꯅ ꯂꯩ ꯀꯣꯏꯕ ꯅꯠꯇ꯭ꯔꯒꯅ ꯁꯔꯥꯗ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯂꯥꯟꯅ ꯊꯧꯔꯝ ꯀꯩꯗꯧꯕꯁꯦ ꯑꯩꯗꯤ ꯐꯧꯕꯗꯒꯤ ꯂꯣꯏꯐꯥꯎ ꯂꯣꯏꯅꯕ ꯑꯩ ꯁꯪꯀꯦꯇꯣꯟ ꯀꯌꯥ ꯑꯩ ꯈꯣꯡꯖꯔꯦ ꯕꯦꯟꯅ ꯁꯣꯔꯥ ꯁꯣꯟꯕ ꯏꯁꯩ ꯌꯥꯎꯗꯅ ꯕꯦꯟꯅ ꯉꯥꯛꯇ ꯁꯣꯟꯕꯗꯁꯨ ꯑꯩꯅ ꯈꯣꯡꯖꯕ ꯀꯌꯥ ꯐꯤꯔꯣꯏ ꯕꯦꯟꯅ ꯑꯗꯨꯝ ꯈꯣꯡꯖꯩ ꯏꯁꯩꯁꯨ ꯑꯩꯅ ꯃꯩꯇꯩ ꯏꯁꯩꯅꯤ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯁꯤꯅ ꯃꯩꯇꯩ ꯏꯁꯩꯅ ꯑꯗꯨꯝ ꯁꯛꯆꯩ ꯐꯤꯔꯣꯏꯁꯨ ꯑꯗꯨꯝ ꯁꯛꯆꯩ ꯑꯩ ꯏꯁꯩ ꯁꯛꯄ ꯑꯃ ꯑꯣꯏꯅ ꯑꯗꯨꯝ ꯏꯁꯩ ꯁꯛꯄ ꯍꯥꯏꯗꯣ ꯑꯩ ꯑꯗꯨꯝ ꯑꯣꯏꯖꯩ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯀꯂꯥꯁꯤꯡꯁꯤꯗ ꯂꯩꯕꯗꯨꯅ ꯁꯤꯁꯥꯄꯣꯟ ꯍꯥꯏꯕ ꯖꯟꯇ꯭ꯔꯁꯤꯁꯨ ꯈꯦꯠꯅꯖꯔꯒꯁꯨ ꯁꯥꯔꯦꯒꯥꯃꯥ ꯍꯥꯏꯕ ꯄꯣꯠꯁꯦ ꯃꯁꯤꯒꯤ ꯄꯣꯠꯁꯤꯗꯤ ꯃꯥꯟꯅꯕꯅꯤꯅ ꯃꯗꯨꯒꯤ ꯇ꯭ꯌꯨꯟꯁꯦ ꯑꯩꯈꯣꯏꯅ ꯀꯦꯁꯦ ꯇꯥꯞ ꯄꯥꯏꯕꯗ ꯃꯗꯨꯗ ꯑꯃꯨꯛ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯔꯒ ꯁꯤꯁꯥꯄꯣꯟꯗꯣ ꯑꯗꯨꯝ ꯌꯥꯝꯅ ꯊꯨꯅ ꯉꯝꯃꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯈꯣꯡꯖꯔꯛꯑꯦ ꯄꯥꯕꯨꯡꯅ ꯁꯤꯛꯁꯥꯐꯣꯟ ꯈꯣꯡꯉꯦ ꯍꯥꯏꯕꯒꯤ ꯋꯥꯔꯤꯁꯤ ꯄꯥꯕꯨꯡꯒ ꯁꯥꯟꯅꯖꯕꯒꯤ ꯃꯇꯥꯡ ꯑꯁꯤ ꯂꯧꯖꯔꯒ ꯄꯥꯕꯨꯡꯅ ꯈꯣꯡꯕ ꯁꯤꯛꯁꯥꯐꯣꯟ ꯑꯗꯨ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯊꯝꯖꯔꯤ
ꯄꯥꯎꯡꯗ ꯍꯧꯖꯤꯛ ꯋꯥꯔꯤ ꯁꯨꯝ ꯁꯥꯟꯅꯔꯛꯄ ꯂꯥꯛꯄ ꯀꯥꯟꯁꯤꯗ ꯄꯥꯎꯡꯗꯗꯤ ꯍꯦꯛ ꯄꯣꯛꯄꯗꯒꯤ ꯂꯣꯏꯅꯗꯨꯅ ꯂꯥꯛꯂꯕ ꯄꯥꯕꯨꯡꯒꯤ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯃꯒꯨꯟꯁꯤꯡꯁꯦ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯋꯥꯔꯤ ꯁꯥꯔꯒ ꯄꯥꯕꯨꯡꯗꯒꯤ ꯈꯪꯖꯔꯦ ꯍꯥꯏꯕ ꯇꯥꯏ ꯑꯗꯣ ꯄꯥꯕꯨꯡꯒꯤ ꯍꯧꯖꯤꯛ ꯍꯧꯒꯠꯂꯛꯂꯤꯕꯀꯣ ꯄꯥꯕꯨꯡꯒꯤ ꯏꯆꯥ ꯑꯗꯩꯗꯤ ꯄꯥꯕꯨꯡꯒꯤ ꯏꯁꯨꯒꯨꯝꯕꯗꯗꯤ ꯄꯥꯕꯨꯡꯒꯤ ꯑꯥꯔꯠꯀꯤ ꯂꯝꯁꯤꯗ ꯍꯥꯏꯗꯤ ꯄꯥꯕꯨꯡ ꯂꯧꯕ ꯌꯥꯎꯕꯤꯕ꯭ꯔꯥ ꯄꯥꯕꯨꯡ ꯍꯧꯖꯤꯛ ꯐꯥꯎꯁꯤꯗꯗꯤ ꯍꯣꯏ ꯌꯥꯎꯏ ꯌꯥꯎꯔꯒꯁꯨ ꯑꯩꯅ ꯃꯁꯤ ꯑꯩꯗꯤ ꯌꯥꯝ ꯋꯥꯏ ꯁꯪꯒꯤꯠ ꯇꯧꯕꯁꯤꯗ ꯉꯁꯥꯏ ꯃꯁꯤꯅ ꯆꯥꯕ ꯌꯥꯔꯛꯇꯕꯅꯤꯅ ꯑꯗꯨꯒꯨꯝꯕꯗꯨꯗ ꯑꯩꯅ ꯑꯉꯥꯡꯁꯤꯡꯁꯤꯗ ꯃꯊꯧ ꯂꯥꯛꯑꯣꯗꯤ ꯃꯁꯤꯗꯤ ꯃꯦꯒꯅꯦꯠ ꯌꯥꯝ ꯀꯟꯕ ꯄꯣꯠ ꯑꯃꯅꯤꯅ ꯑꯩꯒꯤ ꯀꯔꯤꯒꯨꯝꯕ ꯑꯉꯥꯎꯕ ꯑꯃ ꯃꯁꯤꯗꯤ ꯁꯥꯏꯀꯥꯏꯇ꯭ꯔꯤꯁ ꯐꯥꯎ ꯅꯥꯕ ꯌꯥꯕꯒꯤ ꯄꯣꯠ ꯑꯃ ꯂꯩꯔꯛꯄ ꯄꯣꯠ ꯑꯃ ꯑꯣꯏꯔꯛꯏ ꯑꯗꯣ ꯃꯁꯤꯅ ꯍꯤꯡꯗꯕ ꯀꯔꯤꯒꯨꯝꯕꯗ ꯁꯅꯥ ꯁꯥꯕ ꯅꯠꯇ꯭ꯔꯒ ꯎ ꯁꯨꯕ ꯗꯔꯖꯤ ꯁꯤꯒꯨꯝꯕꯒꯤ ꯄ꯭ꯔꯣꯐꯦꯁꯟ ꯑꯃꯗ ꯗ꯭ꯔꯥꯏꯚꯔ ꯑꯣꯏꯔꯒꯁꯨ ꯑꯗꯨꯃꯥꯏꯅ ꯂꯩꯈꯤꯕ ꯃꯤꯅ ꯉꯁꯥꯏꯒꯤ ꯐꯦꯃꯤꯂꯤ ꯑꯃꯗ ꯃꯆꯥ ꯃꯁꯨ ꯌꯣꯛꯄꯗ ꯃꯣꯏꯅ ꯍꯦꯟꯅ ꯀꯣꯝꯅ ꯌꯣꯛꯄꯒꯤ ꯄꯣꯠ ꯑꯃꯈꯛ ꯑꯩꯉꯣꯟꯗ ꯐꯥꯎꯔꯛꯏ ꯑꯗꯣ ꯑꯩꯈꯣꯏꯅ ꯃꯥꯡꯖꯔꯛꯄꯁꯤꯒ ꯃꯈꯣꯏꯒ ꯏꯀ꯭ꯋꯤꯕꯂꯦꯟ ꯑꯃ ꯁꯤ ꯇꯧꯕ ꯃꯇꯝꯗ ꯑꯩꯅ ꯂꯣ ꯁꯨꯝ ꯑꯣꯏꯔꯛꯄ ꯑꯗꯨꯃꯥꯏꯅ ꯑꯩꯒꯤ ꯏꯆꯥ ꯏꯁꯨꯁꯤꯡꯁꯤꯗꯤ ꯍꯧꯖꯤꯛ ꯏꯁꯩ ꯉꯪꯕ ꯏꯁꯩ ꯁꯛꯄ ꯄꯨꯡ ꯌꯩꯕ ꯀꯩꯗꯧꯕ ꯃꯈꯣꯏꯁꯨ ꯃꯄꯥ ꯑꯩꯅ ꯇꯧꯔꯤꯕꯅꯤꯅ ꯑꯩꯅ ꯊꯑꯣꯏꯅ ꯃꯥꯏ ꯑꯣꯟꯁꯤꯜꯂꯒ ꯃꯈꯣꯏꯕꯨ ꯑꯩꯅ ꯇꯝꯕꯤꯕ ꯅꯠꯇ꯭ꯔꯒꯁꯨ ꯑꯩꯒꯤ ꯁꯨꯝ ꯍꯤꯔꯤꯗꯤꯇꯤ ꯍꯥꯏꯅ ꯑꯩꯅ ꯑꯍꯟꯒꯤ ꯂꯧꯔꯛꯄꯗꯣ ꯑꯩꯒꯤ ꯄꯥꯕꯨꯡ ꯒꯣꯄꯥꯜ ꯍꯣꯏ ꯃꯁꯨꯃꯥꯏꯅ ꯃꯈꯣꯏꯁꯦ ꯍꯧꯖꯤꯛ ꯏꯁꯩ ꯁꯛꯄ ꯂꯣꯏꯅ ꯉꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯗ ꯄꯨꯡ ꯌꯩꯕꯁꯨ ꯑꯩꯒꯤ ꯏꯆꯥꯁꯤꯡꯗ ꯌꯥꯎꯔꯤ ꯑꯗꯨꯃꯥꯏꯅ ꯖꯒꯣꯏ ꯁꯥꯕꯁꯨ ꯑꯗꯨꯝ ꯉꯝꯃꯤ ꯑꯗꯣ ꯃꯁꯦ ꯑꯩꯈꯣꯏꯒꯤ खितंग खंगदब फोक नत्रगा अमा मलु लेरगसु मखोइदा ओजा अमना मचु संबदा हेक्ता लाकपदा अदुम टोप टोप ताबा याम थुना अदुगुम्बगी अमखक ओइबा फैमिली अमदि हुजिसु ओइरि अदो पाउंदा हाइदी मयामना सखंगबिबा हाइबसे ओइ हाइदी पाबुंगी तंजाना चाददना ओइगिद्रे को पाबुंगी अदुबु पाबुंगना हाइदी आइगी इचासिददी सी एमा ओहनिंगी नत्रगन आइगी इशुसिदा हाइदी सी आर्ट की लमसिदा मागा पामजरीबा लंबिसिदा सीमदी मा हाइदी पाबुंगदा निंगबा थुंगौदबसे मंगोदा मतिक चाना हाइदी मियामना खंगनाबा ओहनिंगबगी इथिलदी पोपीदबरा पाबुं ओइ इथिंदी पोई अदुबु होजिक मतमसिदा लारिक लाइसुगी करिगी कंप्यूटर जुगनी अमा तौबनी मसिगुमगी पोलमदा ngसाइगी संगीतसिदा आइगोंदा आई मैट्रिक पास तौरगा आई मखा तमखिदरे करिगिनोरगा फैमिली सिगी अवाबसे आई फादर मोरे इपा लेना करिगिनोरगा पाबुंगना ngसाइगी पुंग इसै रोंदा चथिबनिना पाबुंगसे सिंफम कया हेउदबा आइदी हुजिक साजिक फानबा लौ उबल सिंग यानबा बदगी उराउन बिम यानबा आइगोंदा थोइदोकपा आई लेतलारनिना आइदी लंबै चतना आई नुंग चलगा लंबी सेंबा उखुल तोलोय लंबी कक्पा कासे आई सरुक याजरगा दुदा बोम चलगा टिकली चलगा पोखाय बेसुमा आइगोंदा याम तौजरबा आइगी अवाबा याम लेजै अदुमाइन तौदना आइगी फैमिली सिदैदा अदुगुंबा संगीत अमखक अमुक मखा ताना संगीत अमजिना आइना तौजमा संगीतसिनसु चादबा अदुमाइन आइगी अवाबा मेना आइगी इसा लेरिबा इचनजिंग जु आइदी स्टेट अवार्ड फंगे खोइगी डायरेक्टर ऑफ स्पोर्ट एंड अफेयर्स कुमला बागका लेरिबेसिदा स्टेट लेवल की तोबसिदा स्टेट अवार्ड फंगे मोजे स्लो जगोय साबा फोक सकबा कदोबसिदा को 1975 6 अदवाइदो ओरमदो माले सब चाबा खंजदरा अदुमाइना फंगे अदुमाइना फंगबदो अदुगी मखा ताना मखोइना जगोय जे मु मखा तमदाना कदोदनदि तौद्रे अदुगा अदुमाइना होरपदुना हुजि मखोइदी अयामना आइना सुजन नोमजरगा कदोरगा इचनजिंग अदु इसाजिंग होनबदा मखोइदा बी पास तौबर याउरी अदुगी मखोइ हुजि अमरोमदा आइगी हुजि अखोइगी सीजीपीओ हाइबा अमा होगी आई इचन नुपी अमसु याउरी अदुमाइना आइगी इसाजिंगसिसु अदुमाइन तौरगा हुजि 10+2 दी अयामना तौरगा बी पास तौसु याउरी मरक्सिदा सुमाइन ले अदो वारी सुम सानदगसु लाए पाउं अदो पाउं मरक्सिदा हाइदी पाउंदा थमजनिंगबा वाफम अमना पाबुंगी इचानुपी अहन मिंगोइना पंजरबदा इचे मनाचोमना पाबुंगी मरमदा थंबिरकपा वहाई अमनितंग थमजगे अखोइना खंदी खंजबा अदुगा थबक ओइना पांथोकपदि ngamjadaba करी मरमिन हाबदा लाइता लारबा इमुंग हाबा अमसु ओइरुबा अदुगा द इपु हाक्तेक्तगी कलागे लमसिदा अखोइ यामना कथोक्ता लाकपा इमुंग हमदी अखोइ ओइजै अदुबो अखोइ लजिंग लोयादा लैरुबा मरम ओइबदा अखोइ सुंबा मी ओइ कया मा उनदना अमदी अखोइ कैदगदमनो आइदी सक्ताकपगी मिकुपतो अखोइ लेजगिदे इरमदा मणिपुर से मालेमदा सक्ताकपदा आर्ट फॉर्म अमा ओरिबने अखोइगी मैतै पुंगथिनबा सिसुको दो मैतै पुंगथिनबा सिसु पाबुंग इसा
ꯊꯤꯜꯂꯦ ꯍꯥꯏꯅ ꯇꯥꯖꯩꯀꯣ ꯄꯥꯕꯨꯡ ꯁꯤꯅ ꯑꯃꯨꯛ ꯀꯔꯝꯅ ꯀꯃꯥꯏꯅ ꯂꯥꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯈꯤꯇꯪ ꯊꯝꯕꯤꯅꯕ ꯄꯥꯕꯨꯡꯗ ꯍꯥꯏꯖꯔꯤ ꯑꯩꯈꯣꯏ ꯍꯤꯟꯗꯨꯁꯇꯥꯅꯤ ꯁꯪꯒꯤꯠ ꯂꯩꯔꯤꯕ ꯁꯤꯒ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯅꯥꯠꯁꯤꯗꯩꯗꯗꯤ ꯃꯩꯇꯩ ꯄꯨꯡꯁꯤꯅ ꯂꯥꯟꯅ ꯊꯧꯔꯝ ꯁꯤꯕ ꯅꯥꯕꯒꯤ ꯀꯔꯤꯒꯤ ꯆꯠꯅꯔꯛꯄꯅꯤꯅ ꯑꯩꯈꯣꯏꯒꯤ ꯍꯤꯟꯗꯨꯁꯇꯥꯅꯤꯁꯤꯅ ꯑꯗꯣꯝꯗ ꯄꯨꯁꯟꯕ ꯑꯃꯨꯛ ꯌꯥꯔꯛꯇꯕꯅꯤꯅ ꯃꯁꯤ ꯂꯝꯕꯤꯁꯤꯗ ꯉꯁꯥꯏꯒꯤ ꯌꯥꯝꯅꯗꯤ ꯅꯛꯅꯕ ꯄꯣꯠꯅꯤꯅ ꯃꯗꯨꯒꯨꯝꯕꯒꯤ ꯄꯣꯠꯇꯣ ꯌꯥꯎꯗ꯭ꯔꯒꯗꯤ ꯑꯃꯨꯛ ꯑꯩꯈꯣꯏꯗ ꯁꯪꯒꯤꯠ ꯑꯃ ꯇꯧꯔꯨꯕꯒꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯄꯣꯠꯁꯦ ꯅꯥꯀꯜ ꯑꯃ ꯈꯨꯕꯥꯛ ꯅꯥꯝꯃꯈꯛ ꯈꯨꯕꯒꯤ ꯋꯥꯈꯜ ꯑꯃ ꯂꯩꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯗꯨꯅ ꯑꯩꯁꯦ ꯑꯃꯨꯛ ꯑꯩꯕꯨ ꯄꯣꯛꯄ ꯑꯍꯟꯁꯤꯗꯩꯗ ꯑꯩ ꯄꯨꯡꯁꯦ ꯑꯩ ꯇꯝꯖꯍꯧꯋꯦꯕ ꯑꯗꯨ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯄꯨꯡꯁꯦ ꯇꯝꯃꯦ ꯑꯗꯩꯗꯤ ꯄꯥꯕꯨꯡ ꯍꯣꯏꯅ ꯉꯁꯥꯏ ꯏꯁꯩ ꯇꯤꯟꯅꯕꯒꯤ ꯀꯔꯤꯒꯤ ꯂꯥꯛꯏꯕ ꯑꯣꯖꯥꯁꯤꯗ ꯑꯩꯕꯨ ꯏꯁꯩ ꯇꯝꯕꯤꯔꯛꯄ ꯃꯩꯇꯩ ꯏꯁꯩ ꯇꯝꯕꯤꯔꯛꯄꯗꯤ ꯃꯣꯏꯔꯥꯡꯊꯦꯝ ꯃꯪꯂꯦꯝ ꯀꯧꯏ ꯃꯥꯅ ꯏꯁꯩꯁꯦ ꯇꯝꯕꯤꯗꯅ ꯑꯩ ꯁꯔꯥꯗ ꯗꯦꯕꯀꯃ ꯉꯁꯤꯁꯨ ꯃꯤꯅ ꯅꯨꯡꯁꯤꯕꯤꯔꯛꯑꯒ ꯑꯩ ꯃꯐꯝ ꯀꯌꯥ ꯑꯃ ꯑꯩꯅ ꯑꯗꯨꯝ ꯑꯩ ꯁꯛ ꯁꯣꯟꯖꯗꯅ ꯑꯩ ꯃꯩꯇꯩ ꯏꯁꯩꯁꯤꯗ ꯑꯩ ꯈꯣꯡꯗꯥꯖꯔꯤ ꯄꯥꯕꯨꯡꯅ ꯍꯥꯏꯗꯤ ꯃꯈꯜ ꯃꯊꯦꯜ ꯀꯌꯥꯒꯤ ꯀꯂꯥꯁꯤꯗ ꯍꯥꯏꯗꯤ ꯄꯥꯕꯨꯡꯅ ꯍꯩꯖꯔꯛꯂꯤꯕꯁꯤꯗꯒꯤ ꯂꯧꯈꯠꯆꯔꯒ ꯃꯩꯇꯩ ꯄꯨꯡꯁꯨ ꯑꯃꯅꯤ ꯑꯗꯩꯗꯤ ꯗꯣꯟ ꯗꯣꯂꯣꯞꯁꯨ ꯑꯃꯅꯤ ꯑꯗꯣ ꯁꯤꯒꯤ ꯍꯥꯏꯗꯤ ꯄꯥꯕꯨꯡꯅ ꯊꯤꯟꯕꯤꯔꯤꯕ ꯑꯁꯤꯁꯨ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯕꯒꯤ ꯇꯥꯟꯖꯥꯗꯨ ꯂꯧꯖꯔꯤ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯗ ꯉꯁꯥꯏꯒꯤ ꯁꯪꯒꯤꯠ ꯍꯥꯏꯕꯁꯤ ꯒꯣꯔꯃꯦꯟꯒꯤ ꯅꯠꯇ꯭ꯔꯒ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯗ ꯑꯅꯛꯄꯗ ꯑꯩꯈꯣꯏꯒꯤ ꯏꯟꯁꯇꯤꯇ꯭ꯌꯨꯠꯀ ꯍꯥꯡꯕꯤꯗꯅ ꯅꯠꯇ꯭ꯔꯒ ꯀꯔꯤꯒꯨꯝꯕꯗ ꯑꯩꯗ ꯅꯠꯇꯅ ꯑꯗꯨꯒꯨꯝꯕꯒꯤ ꯑꯃ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤ ꯇꯝꯕꯗ ꯖꯔꯅꯤꯁꯦ ꯏꯝꯐꯥꯜ ꯆꯠꯄ ꯇꯥꯕ ꯑꯗꯨꯗꯒꯤ ꯃꯗꯨꯒꯤ ꯀ꯭ꯂꯥꯁ ꯌꯥꯎꯔꯒ ꯍꯜꯂꯛꯄꯗ ꯃꯗꯨꯒꯤ ꯗꯤꯁꯇꯦꯟꯁ 22 ꯀꯤꯂꯣꯃꯤꯇꯔꯅꯤꯅ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯅ ꯔꯨꯕ꯭ꯔꯥꯒꯒꯤꯗꯩꯗ ꯑꯩ ꯏꯆꯦ ꯑꯃ ꯇꯝꯃꯝꯃꯦ ꯑꯗꯨ ꯂꯝꯕꯤꯁꯦ ꯀꯣꯗꯣꯛꯀꯣꯗꯥꯛꯁꯤꯗ ꯑꯩꯅ ꯁꯥꯏꯀꯜ ꯀ꯭ꯂꯤꯌꯥꯔꯗ ꯄꯨꯔꯒ ꯍꯞꯇꯥ ꯑꯃꯗ ꯃꯈꯣꯏꯅ ꯅꯣꯡꯃꯥꯏꯖꯤꯡ ꯌꯨꯝꯖꯀꯩꯁꯥ ꯏꯔꯥꯏ ꯁꯨꯃꯥꯏꯅꯒ ꯇꯧꯕꯁꯦ ꯅꯨꯡ ꯃꯔꯛꯁꯤꯗ ꯑꯗꯨꯝ ꯄꯨꯗꯅ ꯏꯆꯦꯗꯨ ꯑꯩꯅ ꯊꯤꯟꯕ ꯑꯣꯏꯅ ꯑꯩꯅ ꯇꯝꯕ ꯅꯠꯇꯦ ꯏꯆꯦꯗꯨ ꯃꯥꯏꯗꯧꯅ ꯇꯝꯃꯛꯄꯒꯤ ꯑꯋꯥꯕ ꯀꯌꯥꯗꯣ ꯑꯗꯨ ꯀꯨꯏꯕ ꯉꯝꯍꯧꯗꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯒ ꯃꯗꯨꯒꯤ ꯖꯔꯅꯤꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏꯗ ꯔꯤꯒꯨꯂꯔ ꯑꯣꯏꯕ ꯉꯝꯃꯛꯇꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯑꯃꯗꯨꯅ ꯑꯩꯈꯣꯏꯗ ꯃꯁꯤ ꯑꯗꯨꯕꯨ ꯑꯩꯅ ꯄꯥꯝꯖꯕ ꯀꯌా ꯑꯃꯗꯤ ꯍꯥꯏꯔꯒ ꯑꯩ 1972 ꯁꯤꯗ ꯑꯩꯅ ꯁꯪꯒꯤꯠ ꯑꯃ ꯑꯩꯅ ꯐꯣꯝ ꯇꯧꯏ ꯑꯩꯒꯤ ꯂꯩꯔꯤꯕ ꯁꯥꯏꯠ ꯁꯣꯝꯗ ꯄꯨꯈꯥꯎ ꯅꯨꯡꯒꯥꯎ ꯂꯩꯔꯤꯕ ꯑꯗꯒꯤ ꯇꯔꯦꯠꯈꯨꯟ ꯀꯩꯕꯤ ꯂꯩꯔꯤꯕꯁꯤꯗꯩꯗ ꯃꯁꯤ ꯀꯔꯝꯍꯥꯏꯅ ꯇꯧꯅ ꯇꯧꯒꯦꯗꯤ ꯏꯁꯩ ꯁꯪꯁꯊꯥꯟ ꯑꯃ ꯂꯤꯡꯈꯠꯂꯒ ꯃꯁꯤꯗ ꯑꯣꯖꯥ ꯀꯧꯗꯅ ꯑꯩꯈꯣꯏꯁꯦ ꯏꯁꯩ ꯑꯩꯅ
ꯄꯥꯝꯖꯔꯤꯕ ꯁꯨꯃꯥꯏꯅ ꯄꯥꯝꯖꯔꯤꯕ ꯃꯌꯥꯝꯁꯤꯒꯤ ꯈꯤꯇꯪ ꯃꯈꯣꯏꯗ ꯃꯃꯤ ꯃꯈꯣꯡ ꯑꯣꯏꯅꯅꯕ ꯍꯥꯏꯗꯅ ꯑꯗꯨꯒ ꯃꯗꯨꯒꯤ ꯔꯦꯖꯤꯁꯇꯔꯗꯤ 1982ꯗ ꯑꯩꯈꯣꯏ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯇꯧꯏ ꯑꯗꯣ ꯑꯩ ꯔꯦꯖꯤꯁꯇꯔ ꯅꯝꯕꯔ 4423 1982 17 ꯖꯨꯟ 1982 시대이다 아예 레지스트레이션 또보네 아두기 포토나 아이기 티 아사파티 레디오 애프롭 또위 칼라카르 오이나 kadamtala approve tawi adigi akoi morangthem gi itu masal lei gidre ma approve tawi ai gi satra ne mohoije sumai tawdana ben party da su dum ben gi oina su akoi gi langjing crp da kano moi koi da berti to yauri adigi first semester da lei yauri second semester da lei yauri sumai tawdana ai gi di khara ngai di ina puthok sabado dumaina di puthok saki aduga makha tana ji institution da tamnana ba khonana ba habidu di Satra Jinjang, I Matam Hingna later Larana, I am Sankit to Boina to Bonina, Madugi Porto da Makosu, regular or a Pramina. I give Pamjabo, I take a talk again, I let me. I later Blazer to Pamjabo, mean that I have a Aduga. Adugi Henba was Adudi Masu Sangbadam when a Pilatragana. I know about teaching money. Mokuna teacher is the Jason, the Wudu. I is Hazi, Philip Sumna Lepa Saragama Suna Kandavadava. Saragam with tune scale, I will the Pit Taramatoina. Fit Sabayadaba, Izimu what Bayadaba. I don't mind Nangasagi Pit Pitche, Taintoni Sagadoni, in Chitankina, so my daughter Sagadani, Alainzina, Habanaching Bagi, Karadudi, Ayundagi Kangba, Yam like Lamjida. Pabungna takpidana haidi satra sing laigidana paungi makhada haigiba adaidi masak naiba mi ogiba singsu yawe haina takpiri ko pamu ado makhata na pabungna haidi pabungi hairiba I haise haidi mafam jana thambiningbagi haidi pabungna tungkoina thamningbagi wakhandi paungda hujik pokbibra ai hujiksu amu ai inaunupa ama manadi ayamba chela ai bu pokpa hanjigi trasama sanana benda ai huji foundation haibal lore simtangdi ai sara helasu ai lejedrasu ipagi mamingda mayamji maigei oina adugumba institute amaka hangena ai huji foundation di lore makhong haiba adubu mathakna singba kari di wali mase government gi mateng ma phangdragadi ngamnemna government da hairogasu ngasidi adumaina pung isai toba koina pamjari bese kitang subu walpa haigadra koina hairubada moina yesana ta haibidaba sugumagi karigumba amakhakta huji tang lepagale paungi popa pabung sigi haidi mafam oina kacharaga yamgi institute oina sabagi wafamni adu haidi aikhoigi program si yengbiraga mari lainaba singnasu haidi pabungna pamjari basi haidi nushibiduna pangakpasu oisuna pabung ado pabungga ngasai tagi sum wai shanaraga lakpase yam nungai pabung haidi pabungda leiramliba magunasi singthabada loiroi pabung haidi nacha singnam koina chatlaga lakchaba matamdasu pabungna haidi ngasi thajadana pabungda yaramliba kalagi lambi se aduki matik yame pabung haidi amasu hairami pabungna amasu pamami aduna pabunggi haidi imungi laita lairagi awabagi damakta pabungna labukta chatlaga law uba matamda phau pabungna haidi isai sengangaga chatlibane ba pabungko aduna kala haibase pabung ai amana pame na hekta oiba yade adai ma amana pame na hekta oiba yade ko pabung haidi pabungda haidi pokpadagi loinaraga lakpanina pabungna haibadi phana warasu phana laitrasu pabungda phawra ibaneba ithelse ko kalagi pabung ado yam nungai pabung ngasi wari sanabagi tanja phangba se pabung aduna haidi matung tarakpada pabungna haidi tauge na khanba khudingmaksu ngamboi biu hoi huji aikoi yamna sampati yam chauna akoi leijabusu nate adu pamjarumina huji aina sangam akoi laura ama hai akoi gi wahaida ko 60 na 62 na sangam oramane laura amase aigi lejedrasu aina kathokchari mi lamje kathokchargo ji sari bese mayam ge kanana bane haidana adugumbagi pol ama kakta aina tawjari bese masi sarkar gi maikei degi kitang akoina haje bada kaidobada muna tawbiragadi lamdamji gi kaya amasu hingogani haibado khanjaraga aina madu maina ai punji je kathokchage na khanjai haidi babagi khuba mama sagatlaga institute ama haidi mayamgi damakta sage haina thambibado pabunggi mari lainaba singna tabiduna khangbiduna paungi mateng pangbiduna chauna mai pakna iramdam sigi damakta honabiro haina thamjage pabung kai khungo chebolena nanga sigi aran bu miyam sak takpina benda rural chingnaba kaya amagi sugumba
ꯗ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯕꯤꯗꯅ ꯅꯠꯇ꯭ꯔꯒꯅ ꯁꯤꯒꯨꯝꯕꯗ ꯊꯤꯕꯤꯗꯅ ꯁꯛꯇꯥꯛ ꯄꯤꯕꯒꯤꯗꯃꯛꯇ ꯑꯩꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯣꯏꯅ ꯑꯩ ꯂꯃꯟ ꯇꯣꯟꯖꯔꯦꯅ ꯈꯟꯖꯔꯦ ꯃꯅꯤꯄꯨꯔ ꯂꯥꯏꯐ ꯂꯥꯏꯐꯄꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕꯒ ꯂꯣꯏꯅꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯄꯣꯠꯁꯪꯕꯝ ꯔꯣꯃꯤꯇꯥꯅ ꯈꯨꯔꯨꯝꯖꯔꯤ ꯃꯅꯤꯄꯨꯔ ꯂꯥꯏꯐ ꯂꯥꯏꯐꯄꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯚ꯭ꯌꯨꯋꯔꯁꯤꯡꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯑꯃꯗꯤ ꯍꯥꯏꯅꯤꯡꯕ ꯐꯣꯡꯗꯣꯛꯅꯤꯡꯕ ꯋꯥꯍꯩꯁꯤꯡ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯏꯕꯤꯔꯝꯃꯨ